Lakhipuronline puthokjaba Megi tang taret Leibak pokpa numit ki Khomjinba Pao tabirase. Ahanbada maruiba Pao. Ngasi rajya asida pangthokadaba Lok Sabha mikhalgi aroiba tangkak asida polling station 15,533 ta vote thadanagani. Silchar NIT gi mairoi ama parikha gi mangoinana bathroom da thori yanduna siramle. Desam Jiribam Government Higher Secondary School ki pibam chatuna yengsin kre amasung Singirbon da pangthokiba ahanba Lakhipur Open Taekwondo Championship loisin kre. Hojik mapungoiba pau tabirase. Ngasi rajya asida pangthokadaba Lok Sabha mikhalgi aroiba amasung ahumsuba tangkak asida vote kendra 15,533 ta vote thadanagani. Mikhal asida Lok Sabha seat mari gi damak nupi mirep taru amasung nupa mirep niputare na lamba taunagani. Voter lak marfuma thoiga lising nipuma pan ga subna marputra ma thoina mirep yangkhai humdo gi marai bak lep ka dauri. Ngasi ayuk pung tare tagina nungthil gi pung manga phauba Guwahati Borpeta Dhubri amasung Kokrajhar seat ki damak vote thadanagani. Panbayai tangkak asigi mikhal asida retired Colonel Gokul Chandra Singha Guwahati Parliamentary Constituency gi independent mirep oina mikhal asida lamba tauri. National Institute of Technology NIT Silchar gi mahiroi ama guest house gi bathroom amada thori yanduna siramle. Chahi kungi Kishore Pran Deka Apokpa Mohin Deka Mechanical Branch ki 6th semester gi mahiroi ni. Mayumna Kamrup Rural gi Tamulpur Police Station gi manung chanbada leiba Borka dagi ni hairi. Ngarang ningthokaba numit ayuki pung 13 da thodok asigi matangda police na pau phangbadagi asiba hakchang lokthokduna Silchar Medical College da postmortem pangthoki. Pau gi likhun matungina mahiroi asi acute depression leibana mama mapa ga loinana guest house ta leibani hairi. Mahiroi asigi end semester gi porikha su ngarang dagi hobagi wa leiramani hairi. Hiram asigi matangda police na thi humbagi thabak makha chathari. Panmayai NIT da mahiroina asumna masa matanta sibagi thodokasi masina ani subani. Mamangi chahida su Arunachal Pradesh ki coach Buker Koba 3rd year electrical engineering ki mahiroi ama mahaki hostel room da siduna leirambagi pau leikhi. Haukiba Megi tang ahum irai numita thokiba tamthireba thodok amada shoktuna Silchar Medical College da laikan natuna leiriba Moragang tamba mayumgi Banyamin Chahi kunmapan apokpa Yakub Ali Haji ki hakchangi phibam maifagi mioi kangbu amana chatuna yengsinkre. Khongset aduda maifagi Secretary General Tampak Mayim Salahuddin, Chief Advisor Seram Herajit, Joint Secretary Maibam Sabiruddin Khan amadi Khunjau Youth Club KYC gi cashier Jiaur Rahman Hafiz Uddin Kazina Chingba Sarugya Kiba Galoinana Sel gi mateng su panglam khre hairi. Panbayai haukiba irai numita Kasar gi Moragang tamba mayum amadi Narayanpur Tea Garden gi mahiroi singi wahaudagi maigei ani gi oiba phuna chainabagi thodok aduda Tea Garden mioi singna mara leijadraba dukan phamduna leijaba Banyaminda tamthina phuramkibani. Mahaki oi thangba khutki mafam ahum thokna tekpa amadi makokta thina sokhibadagi hojik Silchar Medical College da tayeng chathari. Democratic Students Alliance of Manipur Desam Jiribam District Council ki President T.H. Santos na luchingba kangbu amana Jiribam Mayol da leiriba Jiribam Government Higher Secondary School da school asigi phibam chatuna yengsilure. Yengsin khongset asiga mari leinana T.H. Santos na paumi singda haikibada Jiribam gi Mayol makta da leiriba Jiribam Higher Secondary School asi hojik oiriba nongjunungsa gi phibam asida mamang chahida repairing tawkraba auditorium hall asi mahiroi singna hojik program tauge haibada leiriba phibam asida tauba yabagi phibam oidabana mari leinaba authority singi midyeng changhanjaningi haiki. Mahiroi singi cycle set oja singi vehicle set boundary wall aduga classroom gi thongnau thongjau na chingba singa sesu phibam sadana leiriba singa si semhaningbagi wafam phongdokhi. Kana pawang thongbagi jiwang da leiba amatangai ba jiwang higher secondary school sida hojik leiba nongju sa amadi film sida Jibam Auditorium Hall mamang sida repairing tawra matungda hojik yam film chatan leiba si desam na changjau matamda the posi yam leiba kibani strategy oina hojik program tawge hamatamda leiba film sida tawboya kado film oidamana maram oiga
ꯍꯧꯖꯤꯛ ꯁꯤ ꯁꯦꯝꯖꯤꯜꯂꯤꯕ ꯁꯥꯖꯤꯜꯂꯤꯕ ꯑꯃꯗꯤ ꯁꯤꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯊꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯁꯥꯏꯀꯜ ꯁꯦꯠ ꯑꯁꯤ ꯃꯇꯝꯒ ꯆꯥꯟꯅꯗꯕ ꯐꯤꯕꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯁꯤ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯇꯤꯆꯔ ꯕꯥꯏꯀꯜ ꯁꯦꯠ ꯁꯤꯁꯨ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯕ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯋꯥꯜ ꯐꯦꯟꯁꯤꯡ ꯑꯁꯤꯁꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯔꯨꯝ ꯆꯪꯉꯒ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ Sonai Zuragulдagi Irom Adersna Karate Championship da gold medal laurakle. Guwahati Sorosojai Sports Complex ki Karambir Nabin Chandra Indoor Stadium da haukiba April gi tang kuntaret amadi kunipan da pangthokiba Anisuba Deoha All India Karate Championship da Sonai Zuraguldagi Irom Adersna KG Nifumanga gi kumait event da gold medal laurakre. Panbayai Chahi Taranithoi gi Irom Aders singa Irom Bhovendra amasung Irom Romabati gi machanupani. Sports Academy Lakhipur na sinduna Megi Tangmari amasung mga numinini chubna Kasargi Multipurpose Community Hall Hesnam Lekai Singir Bonda Pangthokiba Ahanba Lakhipur Open Taekwondo Championship Mai Pakna Lusinkre Sanaroi Chamagatara Homdenu Saruk Yakiba Championship aduda Nupi Sanaroi Kunmathoi aduga Jiribamdagi Su Sanaroi Tarani Pana Saruk Yaki Academy ki Advisor Yumnam Manina Piral Chingkatuna Thorom Hudokhi Loinana Yumnam Nadia Chan Dr. Kaisam Dilip Kumar Moirangthem Ibungoton na Chingbana Hudokpagi Thoromda Saruk Yaki aduga Manamathum Yenthokpagi Thoromda Yumnam Mani Khangembam Bishanat Yumnam Nadia Chan Dr. Kaisam Dilip Kumar na Chingbana Daista Phamki Aroibata Maroiba Pao Amukhanna Ngasi Rajya Sida Pangthokadaba Lok Sabha Mikal gi Aroiba Tangkak asida polling station 18,533 da vote thadanagani Silchar NIT gi mahiroi ama parikha gi mangoinana bathroom da thori yanduna siramle Desam Jiribam Government Higher Secondary School ki phibam chatuna yengsinkre amasung Singirbonda pangthokiba ahanba Lakhipur Open Taekwondo Championship loisinkre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare